अहानबदा यामना मरुओइबा अपडेट खरा थमजगे ngasi nungthin pung taruk makhairum tabada Imphal East District ki Kongbo Maru Laifam Lenching manakta leiba wakal sing sang da leiba Kuki militant singi bunker dagi maikhang sung da leiba 7MR gi bunker da Nongmei round kuntra ga manga Rom Kapsallakhre 7MR na su khut hanki hairi Kuki na respect pe dragadi pau kumatik chana pigani ngasi ti kholenda thokkiba thawdo adu Kuki miyoi kharana thawoi usittaba tawrakpadagi thokkibani lairiba security forces mayamna su neutral oina layu UNC CM Kem chana sangaba gumba tour program gumba chattuna lairibasi tokpiraga Manipuri ing tappa mahusagi punchirol da hanjil halaknaba hana hotna biyu nupi lupsing Tronglaubi incident nupi lup kayana JC da pendaba phongdoragli rajniti gi khujil tharang changduna achumba while gi lanjang asibu mache tana thugaiba lepiro haina nupi lupsingna appeal tawrakli Tronglaubi incident ka henba rajniti gi ithil changna re haibagi maral lakpa hore total shutdown ga JC ga Mari lainadi haina JC na lauthorakpasi angakpa poi JC yaugera yauragera laibak miyam gi ihau lepa hanba lairoi nupi lupsing Manipur gi ex Chief Minister N Biren Singh Central Leaders na korakpadagi New Delhi da paisinkhre mahak Union Home Minister ga unaduna wari sanaraba yai hairi Kanglup Masel gi marakta ningai sangdanabagi thodok thoklakpa thingnanaba kangpokpi amasung Senapati District ki lonabada laiba NH2 gi saruk sing yauna S Chongobung T Kulen Village amasung masigi ekoibeda laiba mafam singda ngasi numidang wairam pung 6 tagi matam kaktana curfew thamjinkhre Belagi District manga dana hayeng ayuk pung manga dagi nungthil pung manga fawba curfew komthokani Litan Police Station loktholaga Central Security Force oina thambiu Village Authority Ukrul District ki Mongko Chepu Kuki khulda laiba Village Chief ki yumda ngarang numidang wairam pung manga makhairom tarakpa matamda official oina meeting pangthoklingaida masak khangdaba militant singni chingnaba singna Nongmei kapsillakiba thawdo aduna khulasida tension amuk hena wanghale hairi Maram aduna Mongko Chepu khulga naknana lairiba Litan Police Station asi lokthokuna Central Security Force oina thambiu haina Village Authority singna dabi tawrakli masak khangdaba miyoi singna kapsillakiba Nongmei adugi maruna Village Chief ki Darbar Hall gi thongda phawdoklaba matung mayoknana lairiba faklangda panki loinana meeting aduda saruk yariba miyoi sing sining chitta hingaure hairi Thawdo adu civilian singi punsida direct threat tawbani haiduna kablakiba Nongmei adugi maikei asi Litan Police Station ga naknana leiba mafam amadagini Nongmei kapsillakiba sina maram oiraga law enforcement singna asiguma thawdo asida tumina leishiliba asida Village Authority na nungangba phongdoragli Village Authority na makha taraduna asiguma thawdo asi ahanba nate mamangda su Mongko Chepu khulgi yum singda Atamnana masak khangdaba singna Nongmei kapsillakpa lepa leitri thawdok sing asina maram oiraga khulasigi khunja sing mi paiba amasung Akitu zungba poktuna lairi haidi Village Authority na hojik lairiba Litan Police Station asi lokthokuna Central Security Force oina mahut sinnaba mari lainaba authority singna dabi tawrakli kariguma Village Authority ki dabi asigi wangmada mari lainaba government ki authority singna chatharaklabadi tungda thorakpa fafatagi daita pumnamak government na pugadabani hairi Youth Janata Dal United ke Vice President gi mayumda sakhangdaba singna Nongmei round ani kapsalamle Sakhangdaba miyoi singna Yuva Janata Dal United ki Vice President Bikarnel Jaljit Thiam gi Takgel Kolom Laikai Pali lambida laiba mayumda ngasi nongyai matung pung anirom tarakpa matamda Nongmei round anirom kapsilamle hairi thawdo sige matangda Bikarnar Nel Jaljit na phongdorakpagi matung innadi ngasi nongyai matung pung aniga minitara rom taba matamda miyoi kharana mahagi yumgi gate thinduna thong hangu haiduna kawbagi makhol taki matam ikan kanadana Nongmei round ani kapagi makhol su taba phangki loinana oiriba phibam aduda Lamphel Police ta paupi ki hari tungda Lamphel Police ki team ama thaudok thokfam da laktuna Thijin humjin bagi thabak chathaki maduda kapthokraba Nongmei marugi tokning ani police na recover tawki hari mangna makha tana phongdorakpagi matung inna Mahaka personal oina nungaitaba sauningba kaya lairaga su ningchijina faminaduna wari sanaraga warusin puraknaba honaminasi leibak ke suk chawba irang marak asida aikhoi masel onsinaduna irang ama amuk thohanba pamjade aikhoi ichal inaw ngaktani khanbiduna yumda Nongmei kapsinuna aki akhang piba asi matungda amuk tawbiganu yaningdaba sengduk haningba lairabasu sengduksage thawdo asida karigumba kaplamliba Nongmei maru aduna panduna so apan misi mina thoklamlagadi madugi tekcha kanana pugani haina phongdokhi TM Kasomgi Thogdokpu AMMPAC ona yaningdaba phongdokpaga loinana terrorist ki thawung asi makha tana chathabalai ngakta thingnaba taksilakli Tha asigi taraga nipal gi nungthil pobofta Imphal Ukrul lambi gi TM Kasom khul mayada militant singna chingthaktagi Nongmei kapsinuna Imphal dagi mayumda hanjaba tangkhul naga khunja ani hatkhiba amadi kaya amana sopan nanghankhiba thawdo adubu akanba mawongda All Manipur Maitei Pangals Club Organization AMMPAC ona yaningdaba phongdokpaga loinana karigumba
ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯕ ꯊꯤꯡꯅꯕ ꯃꯔꯤ ꯂꯩꯅꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯆꯦꯟꯅꯕꯁꯤꯡ ꯐꯥꯗꯨꯅ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯅꯕ ꯇꯛꯁꯤꯜꯂꯛꯂꯤ꯫ AMMPACOꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ PH ꯁꯥꯂꯤꯋꯥꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯪ 2023ꯒꯤ ꯃꯦ 3ꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨꯗ ꯌꯥꯎꯔꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯂꯥꯟꯗꯥꯗ ꯃꯩꯇꯩ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯈ꯭ꯔꯦ, ꯀꯌꯥ ꯑꯃꯅ ꯁꯣꯏꯅꯥꯏꯗꯨꯅ ꯁꯤꯕ ꯉꯥꯏꯗꯨꯅ ꯍꯤꯡꯂꯤ, ꯂꯣꯏꯅꯅ ꯆꯝꯖꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯌꯨꯝ ꯃꯀꯩ ꯂꯩꯇꯕꯗꯒꯤ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯍꯜꯂꯤꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯅꯠꯇꯦ, ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯆꯍꯤ 3 ꯍꯦꯟꯖꯤꯜꯂꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛꯇ ꯁꯨꯗ ꯌꯥꯎꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯇ꯭ꯔꯣꯡ ꯂꯥꯎꯕꯤꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ 2 ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛꯅ ꯃꯤꯌꯥꯝ ꯂꯩꯇꯥꯍꯟꯗ꯭ꯔꯤꯉꯩ ꯆꯩꯔꯛꯇ ꯊꯥ ꯑꯁꯤꯒꯤ 12ꯗ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ TM ꯀꯥꯁꯣꯝꯗ ꯈꯨꯟꯖꯥ 2 ꯍꯥꯠꯈꯤꯕ ꯑꯃꯁꯨꯡ ꯀꯌꯥ ꯑꯃ ꯑꯁꯣꯛ-ꯑꯄꯟ ꯅꯪꯍꯟꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ, ꯂꯣꯏꯅꯅ ꯆꯦꯟꯅꯔꯤꯕꯁꯤꯡ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯐꯥꯗꯨꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯈꯣꯡꯖꯪꯁꯤꯡ ꯑꯁꯤꯗ AMMPACOꯅ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯔꯐ꯭ꯌꯨꯒꯤ ꯑꯊꯤꯡꯕ ꯊꯨꯒꯥꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯂꯟ-ꯊꯨꯝ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 18 ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗꯒꯤ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤꯡꯅ ꯏꯔꯥꯡ ꯂꯥꯛꯁꯤꯟꯅꯕ ꯑꯃꯗꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯅꯤꯡꯊꯤꯅ ꯉꯥꯛꯅꯕꯒꯤꯗꯃꯛ ꯄꯕ꯭ꯂꯤꯛ ꯀꯔꯐ꯭ꯌꯨ ꯊꯝꯂꯤꯉꯩ ꯃꯅꯨꯡꯗ ꯀꯔꯐ꯭ꯌꯨꯒꯤ ꯑꯊꯤꯡꯕ ꯊꯨꯒꯥꯏꯗꯨꯅ ꯂꯝꯕꯤ ꯊꯤꯡꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯂꯟ-ꯊꯨꯝ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 18 ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗꯒꯤ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯁꯣꯔꯁ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤꯡꯅ ꯄꯕ꯭ꯂꯤꯛ ꯀꯔꯐ꯭ꯌꯨ ꯂꯥꯎꯊꯣꯛꯂꯤꯉꯩ ꯃꯅꯨꯡꯗ ꯀꯔꯐ꯭ꯌꯨ ꯊꯨꯒꯥꯏꯗꯨꯅ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯏꯂꯤꯃꯦꯟꯠꯁꯤꯡꯅ ꯂꯝꯕꯤ ꯊꯤꯡꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯂꯟ-ꯊꯨꯝ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯇꯤꯝꯁꯤꯡꯅ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜꯒꯤ ꯃꯐꯝ ꯀꯌꯥꯗ ꯆꯠꯊꯈꯤꯕ ꯗ꯭ꯔꯥꯏꯚ ꯑꯃꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯐꯥꯒꯠꯄ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯅꯣꯡꯊꯣꯝꯕꯝ ꯂꯣꯅꯤꯟ ꯃꯩꯇꯩ 39, ꯁꯃꯨꯔꯥꯏ ꯂꯥꯠꯄꯝ ꯁꯤꯕꯥꯅꯟꯗ 19, ꯅꯣꯡꯊꯣꯝꯕꯝ ꯔꯤꯁꯤꯀꯥꯟꯇ ꯃꯩꯇꯩ 19, ꯆꯨꯡꯈꯥꯝ ꯀꯥꯏꯀꯨ 19, ꯄꯣꯁꯪꯕꯝ ꯕꯨꯃꯤꯕꯣꯟ ꯈꯥꯕ 32, ꯂꯩꯃꯄꯣꯛꯄꯝ ꯔꯣꯃꯦꯁ ꯃꯩꯇꯩ, ꯍꯔꯤꯊꯤꯛ ꯔꯣꯏ 18, ꯍꯟꯖꯕꯝ ꯗꯦꯕꯤꯗ ꯁꯔꯃ 10, ꯖꯣꯏꯄ꯭ꯔꯀꯥꯁ ꯑꯈꯣꯝ 19, ꯆꯨꯡꯈꯥꯝ ꯁꯅꯥꯇꯣꯝꯕ ꯁꯤꯡ 22, ꯅꯤꯉꯣꯝꯕꯝ ꯆꯦꯇꯟ ꯁꯤꯡ 13, ꯂꯥꯏꯔꯦꯟꯃꯌꯨꯝ ꯕꯤꯀ꯭ꯔꯝ 19, ꯃꯣꯏꯔꯥꯡꯊꯦꯝ ꯍꯥꯏꯃꯣꯛ 52, ꯊꯤꯡꯉꯨꯖꯝ ꯐ꯭ꯔꯥꯟꯁꯤꯁ 19, ꯊꯤꯡꯉꯨꯖꯝ ꯃꯣꯔꯣꯝꯕ 19, ꯋꯥꯡꯈꯩ ꯀꯨꯂꯗꯟꯖꯥ 30, ꯁꯦꯔꯥꯝ ꯃꯟꯖꯤꯠ ꯃꯩꯇꯩ 15, ꯌꯨꯝꯅꯥꯝ ꯁꯔꯠ 19 ꯑꯃꯁꯨꯡ ꯒꯨꯂꯤꯠ ꯊꯣꯡꯉꯥꯝ 10ꯅꯤ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯦꯁꯁꯤꯡ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯌꯥꯝꯕꯗ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯅꯣꯡ ꯆꯨꯒꯅꯤ ꯔꯤꯄꯣꯔꯠ ꯃꯦꯇꯤꯑꯣꯔꯣꯂꯣꯖꯤꯀꯦꯜ ꯏꯝꯐꯥꯜ ꯁꯦꯟꯇꯔꯅ ꯍꯥꯏꯔꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯌꯥꯝꯕꯗ ꯉꯁꯤ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯅꯣꯡ ꯆꯨꯒꯅꯤ꯫ ꯏꯝꯐꯥꯜ ꯏꯁ, ꯏꯝꯐꯥꯜ ꯋꯦꯁ, ꯇꯥꯃꯦꯡꯂꯣꯡ, ꯀꯥꯡꯄꯣꯛꯄꯤ, ꯁꯦꯅꯥꯄꯇꯤ, ꯎꯈ꯭ꯔꯨꯜ, ꯅꯣꯅꯦ, ꯖꯤꯔꯤꯕꯥꯝ, ꯕꯤꯁꯅꯨꯄꯨꯔ, ꯊꯧꯕꯥꯜ, ꯀꯛꯆꯤꯡ ꯑꯃꯗꯤ ꯐꯦꯔꯖꯣꯜ ꯗꯤꯁꯇ꯭ꯔꯤꯛꯅꯆꯤꯡꯕꯗ ꯅꯣꯡ ꯆꯨꯒꯅꯤ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥ ꯃꯦꯇꯤꯑꯣꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕꯗꯤ ꯉꯁꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯂꯝꯁꯤꯡ ꯃꯔꯨꯑꯣꯏꯅ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯑꯀꯟꯕ ꯅꯣꯡ ꯆꯨꯒꯅꯤ, ꯂꯣꯏꯅꯅ ꯂꯥꯛꯂꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯁꯤꯗ ꯆꯥꯟꯗꯤꯒꯔ, ꯗꯦꯜꯂꯤ, ꯍꯔꯤꯌꯥꯅꯥ, ꯏꯁ ꯔꯥꯖꯁꯊꯥꯟ, ꯎꯠꯇꯔ ꯄ꯭ꯔꯗꯦꯁ, ꯓꯥꯔꯈꯟꯗ, ꯋꯦꯁ ꯕꯦꯡꯒꯜ ꯑꯃꯗꯤ ꯄꯟꯖꯥꯕꯇ ꯀꯥ ꯍꯦꯟꯅ ꯁꯥꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯑꯃꯔꯣꯝꯗ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯀꯤ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯜ, ꯀꯦꯔꯂꯥ, ꯇꯥꯃꯤꯜ ꯅꯥꯗꯨ ꯑꯃꯗꯤ ꯄꯣꯟꯗꯤꯆꯦꯔꯤꯗꯁꯨ ꯀꯥ ꯍꯦꯟꯅ ꯁꯥꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯤꯠꯋꯦꯚꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯁꯦꯜꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯊꯣꯛꯍꯜꯂꯛꯂꯦ꯫ ꯃꯥꯂꯦꯝꯒꯤ ꯁꯥꯕꯒꯤ ꯆꯥꯡ ꯅꯣꯡꯃ-ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯃꯐꯝ ꯀꯌꯥꯗ ꯍꯤꯠꯋꯦꯚ ꯊꯣꯛꯄꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯁꯦꯜꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯊꯣꯛꯍꯜꯂꯛꯂꯦ꯫ ꯁꯥꯕ ꯍꯦꯟꯒꯠꯂꯛꯄꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯍꯟꯕ ꯇꯥꯔꯕꯁꯨ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟꯁꯤꯡ, ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯃꯁꯨꯡ ꯃꯁꯥꯒꯤ ꯑꯅꯥꯕ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯍꯜꯂꯤ꯫ ICG ꯀꯦꯟꯁꯔ ꯁꯦꯟꯇꯔ ꯕꯣꯔꯤꯚꯥꯂꯤꯒꯤ ꯁꯦꯅꯤꯌꯔ ꯀꯟꯁꯜꯇꯦꯟꯠ ꯗꯥꯛꯇꯔ ꯇ꯭ꯔꯤꯟꯖꯟ ꯕꯥꯁꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯆꯍꯤ ꯌꯥꯝꯂꯕ ꯑꯍꯜꯁꯤꯡ, ꯀꯥ ꯍꯦꯟꯅ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡ, ꯏꯃꯨꯡꯒꯤ ꯃꯄꯥꯟꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯃꯁꯥꯒꯤ ꯑꯅꯥꯕ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯍꯤꯠꯋꯦꯚꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯊꯣꯛꯍꯜꯂꯛꯄ ꯊꯦꯡꯅꯔꯦ꯫ ꯂꯥꯏꯌꯦꯡ ꯆꯠꯊꯔꯤꯕ ꯀꯦꯟꯁꯔ ꯄꯦꯁꯦꯟꯠꯁꯤꯡꯗꯁꯨ ꯍꯤꯠꯋꯦꯚꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯃꯔꯨꯝ ꯊꯣꯛꯍꯜꯂꯛꯂꯤ꯫ ꯀꯦꯟꯁꯔꯒꯤ ꯂꯥꯏꯌꯦꯡ ꯆꯠꯊꯕꯗ ꯀꯦꯃꯣꯊꯦꯔꯥꯄꯤ, ꯔꯦꯗꯤꯌꯦꯁꯟ ꯊꯦꯔꯥꯄꯤ ꯅꯠꯇ꯭ꯔꯒ ꯍꯣꯔꯃꯣꯟ ꯊꯦꯔꯥꯄꯤꯒꯤ ꯃꯇꯦꯡ ꯂꯧꯕ ꯃꯔꯝꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯏ, ꯏꯅꯔꯖꯤꯒꯤ ꯂꯦꯚꯦꯜ ꯍꯟꯊꯔꯛꯄꯒ ꯂꯣꯏꯅꯅ ꯍꯛꯆꯥꯡꯅ ꯑꯁꯥꯕ ꯈꯥꯡꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯍꯟꯊꯔꯛꯏ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯀꯦꯟꯁꯔꯒꯤ ꯂꯥꯏꯌꯦꯡ ꯆꯠꯊꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯍꯤꯗꯥꯛ ꯃꯈꯜ ꯈꯔꯒꯤ ꯁꯥꯏꯗ ꯏꯐꯦꯛ ꯑꯣꯏꯅ ꯀꯣꯛ ꯉꯥꯎꯕ, ꯑꯣꯕ, ꯈꯣꯡ ꯍꯥꯝꯊꯕ, ꯍꯨꯃꯥꯡ ꯀꯥꯡꯕ ꯑꯃꯁꯨꯡ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟꯅꯆꯤꯡꯕ ꯊꯣꯛꯍꯜꯂꯤ꯫ ꯀꯦꯟꯁꯔ ꯄꯦꯁꯦꯟꯠꯁꯤꯡꯒꯤ ꯃꯔꯛꯇ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯍꯥꯔꯠ ꯗꯤꯖꯤꯖ, ꯀꯤꯗꯅꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇ꯭ꯔꯒ ꯑꯦꯅꯤꯃꯤꯌꯥꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯕꯁꯤꯡꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯍꯜꯂꯤ꯫ ꯁꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄ ꯃꯇꯝꯗ ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯛꯄ, ꯀꯥ ꯍꯦꯟꯅ ꯍꯛꯆꯥꯡ ꯆꯣꯛꯊꯕ, ꯀꯣꯛ ꯆꯤꯛꯄ, ꯋꯥꯈꯜ ꯆꯃꯝꯅꯔꯛꯄ, ꯍꯥꯔꯠꯀꯤ ꯇꯥꯟꯊꯥ, ꯈꯣꯡꯖꯦꯜ ꯌꯥꯡꯈꯠꯂꯛꯄ, ꯃꯁꯜ ꯅꯥꯔꯛꯄ ꯑꯃꯁꯨꯡ ꯃꯄꯥꯟ ꯊꯣꯛꯄꯒꯤ ꯆꯥꯡ ꯍꯟꯊꯔꯛꯄ ꯊꯦꯡꯅꯔꯕꯗꯤ ꯇꯔꯥꯏꯅ ꯂꯧꯔꯣꯏꯗꯕꯅꯤ꯫ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯛꯄꯒ ꯂꯣꯏꯅꯅ ꯑꯏꯪꯕ ꯃꯐꯝꯗ ꯂꯩꯕ, ꯑꯀꯣꯝꯕ ꯑꯃꯁꯨꯡ ꯑꯌꯥꯡꯕ ꯐꯤꯖꯣꯜ ꯁꯦꯠꯄ, ꯂꯣꯏꯅꯅ ꯅꯨꯡꯁꯤꯠ-ꯅꯨꯡꯁꯥ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯃꯐꯝꯗ ꯂꯩꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕꯒꯤ ꯆꯥꯡ ꯈꯔ ꯃꯈꯩ ꯍꯟꯊꯍꯟꯕ ꯉꯝꯃꯤ꯫ ꯗꯥꯛꯇꯔ LH ꯍꯤꯔꯥꯗꯟꯗꯤꯅ ꯍꯣꯁꯄꯤꯇꯥꯜ, ꯃꯨꯝꯕꯥꯏꯒꯤ ꯏꯟꯇꯔꯅꯦꯜ ꯃꯦꯗꯤꯁꯤꯟꯒꯤ ꯑꯦꯁꯣꯁꯤꯌꯦꯠ ꯗꯥꯏꯔꯦꯛꯇꯔ ꯗꯥꯛꯇꯔ ꯕꯤꯃꯜ
ꯄꯥꯍꯨꯖꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯥꯏꯕꯦꯇꯤꯁꯅꯆꯤꯡꯕ ꯃꯦꯇꯥꯕꯣꯂꯤꯛ ꯗꯤꯁꯑꯣꯔꯗꯔ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯍꯤꯠꯋꯦꯚꯅ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯃꯔꯨꯝ ꯊꯣꯛꯍꯜꯂꯛꯄ ꯌꯥꯏ꯫ ꯁꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄ ꯃꯇꯝꯗ ꯍꯛꯆꯥꯡꯗꯒꯤ ꯀꯣꯔꯇꯤꯁꯣꯜ ꯑꯃꯗꯤ ꯑꯦꯗ꯭ꯔꯤꯅꯥꯂꯤꯟꯅꯆꯤꯡꯕ ꯁ꯭ꯇ꯭ꯔꯦꯁ ꯍꯣꯔꯃꯣꯟꯁꯤꯡ ꯊꯥꯗꯣꯔꯛꯏ, ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯕ꯭ꯂꯗ ꯁꯨꯒꯔꯒꯤ ꯆꯥꯡꯗ ꯈꯪꯍꯧꯗꯅ ꯑꯍꯣꯡꯕ ꯊꯣꯛꯍꯜꯂꯛꯄ ꯌꯥꯏ꯫ ꯀꯥ ꯍꯦꯟꯕ ꯃꯑꯣꯡꯗ ꯍꯨꯃꯥꯡ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯍꯛꯆꯥꯡꯅ ꯃꯍꯤꯒꯤ ꯁꯔꯨꯛ ꯋꯥꯠꯄ ꯃꯔꯝꯅ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯇꯧꯔꯛꯄ ꯌꯥꯏ꯫